ngasi phong ki batongan tongan manipuri se phong sing amasum thoki ba thodo wathok sing dagi maroi bi I pau sing myam na thamjigi ahan mada sanga express dagi lagu saraga platinum khakti India government Uduna Leire lukmai selo Assam Rifles ko ki terrorist sing manaraga mitei myam da onchinduna mihat mi punsa thariba manipur mai sakli basi thawoidre lamdam sigi khoni oiriba platinum khakti India government Uduna Leire haina lukmai selo nu phongdokre Koirambol Kaithil Paumising Unavada Lumai Shiluki General Secretary Asim Nirmalan Hai Assam Rifles na Koki terrorist da Makal Makha Kagi Lan gi training piraga Apuba Makal gi Kulai Pishinduna Mitei Misam Miam da Onshin Handuna Nungwai Kapsinduna Miat Mipun Sataduna Lady Mitei Singi Yum Kai Sing Mai Thaduna Angakapang House Ot Navy Tapakstari Mashigumba Mayamasi India Lengana Karisu Oina Udre Tavoidre Masiki Mahutta Manipurda Pangliba Koni Platinum Kata Oina Uduna Lady Platinum Masi Pek Payana Ba Pangna Bona with India Lengana Makal Makha Kyagi Land Lamdamasita Satari Masiki Mayukta Miampuna Leminanaba Yamna Matak Hanasu Nirmalan Funduki Mangnai Assam Rifles ki Matakta Lauri Basi Tangzam Manorama Gang Rep Tokiba Aduri Horakrabane Tasingnamaki Assam Rifles Yarindre Cookies in Matata control Tonaba Tara Ivasi Lan Takpi Tambiba Toraga Mitation on Silaga Miat Mipun Sataduna Lady Masimi Mipun Kudimakna go back Assam Rifles and Lauduna Lady Bisni Lansigi solution Purana Batumatam State Assembly Mipam Pambi Haiduna Lauduna Lakuni Assembly Mikup Karapamlaga Miamda Kariam Naraga Lucinkre Pagi Taraga Tokre Miam bukan mengamlui the boy regadi Pamadu Tadok Piro Miam Gapuna Lebak Winnersi Aikoina Tagaluba mute singasi matik sadre Amasum mute Kanbada Aikoimak matik sadre Labuk the Sangduna Low Yadriba Buffer Zone Guineam Kaina Tamziliba Sina Saba Pangre Nomaina Pandra Susadana Siragani Prime Minister Manipurmiam Kulau Tadre Amasum Misi Minata Bio Hibis PM Nakan Bio Hiven Haki Ngarang Maksu Naran Sinada Sumisi Mina Lepti Assembly Tobu Numitasu Adam Nomai Kapsilei Amit Sagi control Makada Sing Silekre Assam Rifles si Amit Sagi control Makada Legada Badu Laitravani Pre Thakravani Manipur House Oidibus Platinum Kaktani Manipur Tugairaga Platinum Lautopigi Kangano Miami Kanbi Ohaibu Wapam Nirmalan Fotoki Mapan Kunganithu Kuntragatre Assam Rifles Kudakta Halan Bikro Masi Hankibamatunda Singnari Basi Kokani Koki militant Singi support Uduna Leire Habisi Miam Kangra Pungatanaki Nirmalan Hai Pru Masa Asobu Kudimak Lemina Pama Mitaini Hanadagi Ningtho Palakumatan Lairiba Mitai Miam Puna Taminav area Atopa Pru Masa Masa Marakta Lebini Mitai Gimerta Lehaiduna Mitai Satnabi Satkadavani Yumna own Gadavani have a Kanamata the force Tokidavani Makoy culture identity Laga Yamnunsi Sanana Laminari Yokalaga Tamlibani Hand spouse the Makatana Fundurakli Amaramdana no my kapna but the Sokiba cookie any siri Susampuramasum Bisnapur district Singilona Bama Pam the Tasigi Kungamapani Ayu Anmadi Horkiba no my kapna big Taudo to soak to no like another Kiba cookie Zomi community give me any secret Paugilikuna Fondorapagi Matuna no my kapna with the Aruba people the Sokiba Mangboy Longdim Kobam Yuma Mezoram Izol laying up a pool with the Susampur kilometers Samarom Labna Leba Songtal Kobamapa Mama Yorapada Asopana Maram where Nasi Lake it up Nadi Susampur district hospital like another Kiba Richard Hem Collins Kuite Kobam Yamasu Nasi Asopana Maram Moiduna Lake it up Nadi Amaramdana Tamna Popi the leikhidraba Anigi Hakchang manglur Bisnupur district Tamna Popi the Ngasi Cookie militants in a bomb Amadi Nomaina Landara Padagi leikhidraba miyoi Hakchang manglur Matunda Polisna Kanathiraga Numidang Atimra Famang Pre Tamna Popi Tagdok the leikhidraba Tamna Popi Makaleka Digi Pebam Devan say Young Hamasum Impal Iski Nungoi Digi Moirang Tim Ropen saying Nipugamari Hakchang Rims Morsuri Tamnapuraki Ado with Hawaii Miralgi Taumiani in the Sidriba Power Sarah Henry Kongzang Sanction Sinjamai, Tom Kong the Hakchang and Edu Numidang Purlaga, Miamna Hekalekatamki, Pao the top of the Gimpalwis, District Pudiski Kangusing Sanction to Miamadu, Tear gas cells and Captain Tanaki, Adobo Tangnaba Mikupta, Hakchang and Edu Miamna Puki Bidigi, Mapam Pankidre, Mapamadura, CAPF Kangusing Yauna Tom Zinduna, Miamadu Tanaki. Impal West ki Kangbuna Hakchang and Edu Tipa Pangdavadi, Impal East District Pudiski Kangbus Yoxin Kadi, Ningsing Way Tasigi, Haukiba Kunga Matoidi, Tawai Middle Nukutang Sarah Henry Kongzang Sanction Bauki, Amadi Narandigi, Matam Kaktan Sarah Henry,
Hongjang Changsinkhibani Manipur gi CSO sing punchilo madi State Assembly gi akhanaba mifam kaudun Manipur kanhanaba madi irang loisinanaba gi matangda khanaraga asetpa warep lawgadabani haina thawai miril na takshilibani Amaramda asibakchang ani mangkhibadu ngasi numidang athingbada police na osekon songabi mamangla kondagi phangmangam khrari Makasata jarak poina ngasi phongkiba sanalaiwak poksi dige topa maruebi I pausing memna thamjage koki militant singna nongmai gi mahutta bom oina haitharakle kapnabada maitei khungak pa ani amasum koki militant mangasire amaromdana lemkhong sing mangna koki singna maitei gi yum ani mai thakre leba sida pangthokodoriba G20 miphamasigi yenglaga nomoi makol tahandana bo khotnau haina minister nongthongbam berena sinnarakhraba matung tung amasum security force na buffer zone semduna section na ngak seli haidiba mafam singdagi koki militant singna khulngak diba maitei singda leidiba mafam da nongoi kapagi mahuta bom oin haitharakle naran chinada ngarang numichupa ama nongoi kapnabada IRB gi personnel ani yauna miyoi nipan soki ba masum koki militants mari hakraba matung ngasi su mafam ahumda bom amasum nongoi kapsinduna maitei singna koki militants singna landarakre ngasi gi lanphamda koki singna kapsilakpa bom na panduna khungakpa ama amasum nongmai maru na panduna atopa khungakpa ama puna maitei gi ani sire IRB gi personnel sing amasum state force na handuna nongmai kapa amasum makhoibu takthokna na attack tawbada yamdrabda koki militant manga sire panmayabadi haukiba leba pokunumita koki militant sing nongmai na kablakpadagi maitei khungakpa ama sikrabane Press na phongba pawda ngasi kuthuknabagi thangdokta leikhidraba maitei khulngakpa ani eduri Imphal East District ki Yorbungdagi haujingna itham nungoida leiba Moirangthem Ropen sei nifugumari apokpa leikhidraba commander amadi Bishnupur District ki Thamnapokpi Ward number 5 tigi pebam Devan sei yangkai apokpa leikhidraba ibosongni koki militant singna kablakpa sniper maruna panbadagi Moirangthem Ropen leikhidabani aduga koki singna kablakpa bomna panbadagi pebam Deben laikanaba ngamdana leikhidabani haidi Pausina makatana hai thasigi kunga mapana naran sina maningla konda lau suri bisingda koki militant singna numai kapsilakpadigi miyoi sokraba matung numit adudagi hauraga naran sina ngangkhlawai amasum thamnapokpi area da ngasi ayukta koki militant singna naran sina da leiba anisuba IRB camp da numai kapsinduna attack torakpadigi IRB gi mekirigi handana numai round kya kaphi Thaudo adugi ikan kanadan afaba makhal gi khulai paiba koki militant singna thamnapokpigi lower canal phawba kumtharaklaga maitei khulngak pasina nomai kapsinduna attack torki maitei khulngak pa amadi state force singna koki militant sing adubu ngak thoknaba handuna nomai round kya kapaga loinana koki militant sing adu thamnapokpigi maning thangba singkhong de leiba lol phai amadi kangathai khul phawba takthokpa adugi manungsana kangathai gi search manakta maitei khul ngakpa singa khut thoknabada koki militant ahum nongmai maruna panduna sokpadagi sikhi tungda masing yamlaba koki militant sing mafam aduna sangsilakpaga loinana singthaktagi marfuga mathoi motor bomb kapsilakpadagi maitei kul ngakpa sing adu thamnapokpi sabal phawba handoralaga position lauduna lekhi adubu mafam adudasu bomb masing khangdana kapsilakpadagi maitei kul ngakpa pebam Devan hairiba miyoi bomb masena panduna thina sokpadagi taaduna lekhi Soklaba Devan lakthukna bukhudakti ambulance thousand bada Devan manak yoramda ambulance adu lambida putharaga lekhibadagi thawgatba honaringai koki militant sing singthaktagi sniper yaun apaba makhalgi nungmai sizinaduna akan mamongna nungmai kapsilakpada Devan lakthokpa sangba yaukhiba Moirangthem Ropen nungmai maruna panbadagi sokhi tungna Manipur police ki bulletproof gari thousanduna soklaba Dana amadi Ropen bu lokhatki adubu mokoi ani sokpa aduna maram oiraga laikanaba ngamdana laikhidabani thaudo adugi ikan kanadana thamnapokpigi hek thangnana leidiba naran sina maningda leidiba ani suba IRB gi battalion da koki militants na numai kapsinduna attack torakpada IRB personnel singna handuna numai kapda koki militant ani numai maruna panduna thina sokpadagi mafam adumakta laikhide tungda maike domna suma singyamlaba koki militant sing sangsilaktuna Marfugu mathoi motor bomb kaya kapsilakpadagi nakalani gi marakta akan mamongna khothonakhi khothongnabagi thaba adu numidang phawba leptana sataki haidi saira sida Hakchang district ki manungsana leiba serau gataina Chuchampur district ki Phaimol amasung Sinam Thingang Phai village romdagi serau romna ngasi numidang wara pung mangarom tarakpada nongmai round kaya manum kapsilakhre haidi amaromdana leimakhong sing mangna koki singna maitegi yum ani mai thakre Madam khara rumai kapnaba yumai thanabagi thawdok sing lepluraba matungda
kaihauruba ama phawba yaudana ngasi numidang pung 8 makairom tarakpar kuki militants na Imphal West district ki manung sanba laimakhong singmang na maitei gi yum ani mai tharamle mafam juri gi phangwa paunu hai kangluku irang thokraba matung da laimakhong singmang na khundar ama maitei sing lanjena dun laidibni masigi sumatak ta kuki khulai paibisina ngak leitana mafam juri sangsilalaga yumai thabagi thaudok sing toina satharakwadigi ayamba yum singmang takrabni matam sang ing tapna lerakpa amasum Indian Army na section na ngak sienduna leiba maramna maitei khulngakpa singsu manak aduwaida mathau tawhan khidrabni asumna asingwagi khudong sab loro kuki singaduna sagol sem madabi sa yangkhai ga manga kaubi nupi amagi yum yauna yum ani mai tharamani mai salakpa dudigi pawhek phangbaga lanmi ge personal sing sensin naraktuna mai kanbadigi yum ani do ka hena amang atadi thokhodre mara sidanga sinumidang pung tara tabra bom hum kapagi makol takhiari amaromdana kuki gi lamni haiba yaba ngamloi UNC kuki jau singna kangpokpi sandel tenglo power ukhul gi sarukhara kamjong tamelong singbugi lam singbu makogi mapa mapugi lamni haiba si yaba ngamloi haina United Naga Council UNC na phongtokre urkhul district ki mapam amada kuki gi miyoi ani sakhangdaba khana na hatkhibaga mari leinana wal kuki jau intellectual committee na thokiba sirol amagi pakhom piraduna UNC na hai makoina semjin sajiliba puari edu asingma puari ga mari sanade nakhoi ayamari taraga mapan suba sahi sagi akon basarukta aduga kon suba sahi sara mapung oina lakhibani haibisi khangkhangnar waphamne British ki historians administrator na iramba record singna asumba si praman tawri kumja English ngamaga samapan ga yangkhai English dagina English ngamaga samapan ko humpugi matamda government na refugee allowance piramba aduna su nakhoi ga singba masak adu takli amaramda koki amasum naga sing mi sing hengalakpi gi mawong asi nainaraga su koki community gi mi sing khuhengar adu mayek sing na khangmang mane komja English ngamaga samapan go humpugo mapan sandel da koki khul samaga humpugo mari leiramba du komja English ngani kun go humdoida samri go humpure hengaki tenopalda humpuga nipandigi sahunga kunga taruk hengaki kangpokpida samaga humdraga mapandagi satreka kunga mathoi hengaki aduga amaramda nagana namna taba tamenglong da kumja English ngamaga samapan go humpuga mapanda khul samaga taraga taruk oirambadagi kumja English ngani kunga humdoi samaga nifuga taruk hengaki senapati dana samaga kunga taruk tagi samaga nifuga tarete hengaki urkhul dana samaga taruk tagi maudraga ni thoida handaki khul masing Korean gad asina kuki gi masing hengat pado meksin oli asumna mi sing amasum khul masing hengalakli bisi kuki gi masing mapandagi sangsilaknani aduga karamna kuki na makhoi gi mapa mapugi lamni hairibano haina siroloduna pali hokiba kumja English singa maga samapan ga maudra da thokiba naga kuki gi irang adugi horakpam na honuna ningsingladuna siroloduna pali madudi leikhidraba si dongelna kona KNA haina khangnariba KNF semkhibadigi yengthinabigi marubon khibane makna lahalubasida lupa lakh kun ngamanga thengthang ahumlak thokna pi khibagi wapom kuki gi lusingba ahumna prime minister da kumja English ngama samapan ga maudraga ni thuida September amada pi khiba memorandum amada pali ahanboina khuthoknaba hokhibasu KNA na Sandel district ki Myanmar border da leiba maringkhul maridigi kiat lising kuntra ok ama 100 kilogram nifu namduna lawbudigi hokibani masigi smathakta KNA na rogi kuthangda India government gi lupa crore tare rom kusu khulai mating lawduna NSNIM luishinna ba hakibasu lei haiba wapam su siolo du pali siolo du makhata na hai naga singna di punama ngakpi duna kaukthukna ba hona khrabasu kuki singna di break day pangthuktuna thaudu du na hongna ningsing duna leiri kuki singna makogi ihawa mabu Anglo kuki war oina sakatpigi matangna wahang tawraduna UNC gi sirul aduna puari gi record kya palladuna kuki gi wap madubu sathina yaning da phungdokli kuki singna Manipur gi manungna kuki homeland amuk tanba greater autonomy amuk tanba zalangam amuk tanba duga separate administration amuk tanba sisu amaga yesinai haiba wapam su sirul aduna makhatari naga sing di wokal khantaba kangbuni atopa party na khut lanthok aikoina su lanthokani adubu atopa party na asumba losilabadi naga singna su aikoigi right ki damak lanthengna haina sirol aduna aroibada phongdokli haina su pawsida su palakli makasa tarak poina topa pawmna September 19 gi parliament ki special session phamdori laklibi September 19 gi kunganithoi phawba numit mangani supna parliament ki special session phamlagani haina India parliament ki parliamentary affairs minister Prarahat Joshina social media ra phongtokre agency digi phangma paw sina makhata na hai
नुमित मंगानी चुपना चथगदोरिबा सेशन असिगी एजेंडा करी करी ओइगदोरिबनो हाइबा सबसाना खंग मंगमद्रबसु लेंगा की यामना नकनबा सोर्स सिंगी मतुइनदी वन नेशन वन इलेक्शन की बिल पोथोकलबा याय हाइदि हारिबा बिल असिना लेबाक पुंबरा पांथोकलिबा मिखल असि मतम अमा खक्ता पांथोकनबा थबक पाइखतकनि हाइदि अमसु मिफम असि लाक्लिबा सेप्टेम्बर 8 दगी 10 फावबा न्यू दिल्ली दा पांथोकदोरिबा G20 समिट लोइसिलकपदा पांथोकदबा मरमना समिट असिदा खनखिबा अमदि लेपनखिबु वाफम कया मरुम स्पेशल सेशन असिदा खनरबा याय मसिगिसु मथक सुप्रीम कोर्ट ने जम्मू एंड कश्मीर की स्टेटहुड हंजन हननबा खंगलखिबा वाफम अदुगी मतंगनसु सेशन असिदा खनरबा याय हाइदि स्पेशल सेशन असि इंडिया की अमेरिका मरी लेना पांथोकदबनि हाइनसु यूनियन मिनिस्टर ना एक्स थगलकपा पोस्ट अमन फोंदोरकली हंदक्तसु हौखिबा जून 10 अगस्त 13 फावबा नुमित 19 नि सुपना सिटिंग 13 तोना पार्लियामेंट की नुंजु मिफम पांथोखिबदा गाइरिबनि लोइनरा मिफम अदुदा मणिपुर की वाथोक मरी लेना नुमित खुदिंग अपोजिशन अमसुं रूलिंग पार्टी सिंगी मरक्ता चाउन उंखनबा थोक्तोना क्यारखना मिफम याइथोखिबनि हाइनसु पाउसना मखाताना पलकली मका सथजरकपो ओइना होयलन पाउदिगे तो पमरुइबि इ पाउसुमु मेमना थमजगे लेमखोंग सिंगमांग मीतेगी युम अनि मैथरमले कल मसल की अकन लान चथरकपदगी नकलनी की मियोई सिंगना संगमंगमनदना लेरखिबा लेमखोंग सिंगमांगदा युम्बु मीतई सिंग लंजेनखिबदगी मियोई अमत लेत्रब युम अनि ngasi numitang pung 7 मखाइरम तरकपदा कोकी मिलिटेंट सिंगना नरोल संगसिलगलगा मैथरम लाइदि मैथरम किबा युम सिंग सिगी युम्बु सिंगी ममिंगना ngangmom अरुण कुमार सम सगोलसम जय कुमार कावे हाइदि अमरमदना साना थनबा तेंगबांग मसलुबा कांग्रेस की एक्स कैंडिडेट समनाद हिंगौरे थासिगी कुनगमपनगी नारायणसेना मनिंगदगी हौरगा ngasi फावबद खुलसी यावना फुबला अमसम थमना पोकपिना सिंगी मफम खरदसु ngasi नुमित उहुमनी सुरकपो ओइना मखाताना कोकीजो मिलिटेंट सिंग खुलंगागलेब खुंजा सिंग अमसम स्टेट फोर्स की मरकता खुथोंगनरकपदा खुंजा सिंगी साना थनबा पोलम सिंग तेंगबांगनबा संगसिलुबा हौरुबा इलेक्शन दा लमलाई असेंबली कन्स्टिट्यूएंसी दा कांग्रेस की मिरेप ओइखिबा मियोयमा सिनिंग सिता हिंगौर हाइदि मा अमसुमा का लोइनबा मियोयसिंगना थमनापोकपिगी कस्तूरबा गांधी बाल विद्यालय की मनुंगदा लैदिंगै ngasi nungtil pung 3:05 तारकपदा कोखिजौ मिलिटेंट सिंगना बॉम क्या कापसिलखिबा लोइदना नोमै काबलखिबनि बॉम कापसिनबा हौरकपदिगी सफागदबा मफमना सेंथोरकपदा काबलकपा नोमै मरु अमना मागना लिटलिबा बुलेट प्रूफ जैकेट पालगा हाइदोरखिबा मरुना माका लोइनखिबा मोरांगथेम रोपेन पांदुना लेखिदबन हाइदि नोमै मरुना बुलेट प्रूफ जैकेट पानबदगी समनाद हिंगौरबा एक्स कैंडिडेट अदुगी ममिंग आसोइबम देवान सै निफुगोमदु अपक लेखिदरब ए बरंगु कवि लमलाई मेय लेकाइदगिनि मार्क्स औद्रबसु बॉम मयाम कापसिलकपदगी पोखाइरकपगी मनेलमसम नोमै मरुना खेखिबदगी मसा सोनथरक्तुना अहानबदा मोरांग पीएचसी दा लेकनरबा मतुंगदे एम्बुलेंस ना पोखलक्तुना राजमिनिस्ट्री दा लेयिंखियादि मखा सथरकपोइना तो पपावमना क्रिमिनल केस अनि मयुकनरबा प्रोफेसर खमखान सुवान हाउसिंग की एडवोकेट ओइबदगी विथड्रॉ तौखरे खोसाउनरबा मियामना एडवोकेट की युमदा थुमजिलखरे मणिपुर थोकलिबा कांगलु मसिलगी लानी मतंगदा हैदराबाद यूनिवर्सिटी की पॉलिटिकल साइंस डिपार्टमेंट की प्रोफेसर खमखान सुवान हाउसिंगना DOA पीखिब इंटरव्यू अमदा मितै फ्रुप सोगन वाफमसिंग यावखिबगी महाकी मथक्ता मनिहार कौब पिटिशनर अमना फाइल तौरप क्रिमिनल केस अनि की मयक्ता प्रोफेसर सिना हाई कोर्ट ऑफ मणिपुर क्रिमिनल पिटिशन अमा फाइल तौरपदा माकी मैकेदा लेपननबा थौरांग तौरमबनि हाइबा काउंसिल मरी कोर्ट हाइजदना विथड्रॉ तौखरे अदुमैनो प्रोफेसर सिगी मैकेदा काउंसिल ओइनबा थौरांग तौरमी हाइबदगी खोसाउनरबा मियामना ngasi नुमिदांग सिंगाम खादा लैबा एडवोकेट असिगी युम तमना थमजिलकपदा पुलिसना मतमसाना कंट्रोल तौखराइदि पानबा याबदे प्रोफेसर सिना फोंदोखिबा अरानबा वाफमगी मयक्ता पिटिशनर सिना वकलकपदगी चीफ जुडिशियल मजिस्ट्रेट इम्फाल ईस्ट की कोर्टना माकी मतता क्रिमिनल क्लोज सी केस नंबर 8 ऑफ 2023 लौखतुना माक मसामा केस असिगी मरी लेना कोर्ट लाकना बखनखिबा लेखिबने पिटिशनर सिना केस असि फाइल तौरकपदा नतना पोरमपाट पीएच दसु वकलकपदगी पुलिसना एफआईआर केस नंबर 910 क्लोज 7 2023 register tawdun lokhathibani प्रोफेसर सिना क्रिमिनल केस ngasi mayuk narakpadi सुप्रीम कोर्ट वकलखि एपेक्स कोर्ट ना माकी वकत अदु खनखिदि अदुमैना मंगोन हाई कोर्ट ऑफ मणिपुर सनना पाउताक पिरकपगु लोइना नुमित तरागा मंगानी की प्रोटेक्शन पिखिबनि एपेक्स कोर्ट ना पिरकप डायरेक्शन की मतुंगिना महाकना स्टेट ऑफ मणिपुर अमसुम अतोपा अहुंगी मथक्ता क्रिमिनल पिटिशन अमा हाई कोर्ट फाइल तौरखिबनि केस असि ngasi कोर्ट ना लौखलकपदा माकी मैकेदा काउंसिल
S. Sitaranjana lepkhibani adumainama council asi iyauna maki chamber colleagues singa puna makoi marina case asi makna lepada lanai goib khudong sadab sing laire haidaduna case asidagi makoi bu withdraw tawnaba court haijakhibani loidana professor sigi maikedi senior counsel ananda global na case asi hayeng so amuhana list tawiba loidana withdraw tawkraba council singi mathakta anauba thorang lokhatpinaba court haijakhi senior counsel gi wafam tarab matang justice A Guneshwar case asi hayeng amuhana list tawnab direction pikhi haidi aduga hausukuina di myam paw sumatang sen sinjarage masum myam puna no update ngaminasi